Ahanada Maruba Pau. India Amadi Myanmar gi afaba mari thamna bahaiduna ing sok lisingani ga tarani palda ek is policy gi manung chana khudek pinakiba free movement regime tok payana leiri haina media source amana hai Tiba thaudokta soktuna ras medicity da laikana duna leiramba miyoi amastu lekidre masi tharaga thaudok adu da lekidaba miyoi manga sukre Amade Congress leader Priyanka Gandhi na Manipur gi lilong da chahi hobanumita miyoi mari hatkre thani pan chupna Manipur miyamna awa anagi chaitheng khangli basi karamba matamda loigani haina hanglakhi Krumzari MAMI TV News meeting tabiri pupnamukpu atom SUSHMITA na taramna uchari pau sanong bizari India amadi Myanmar gi lainakhiba free movement regime khodiek handoklaba yana leire India amadi Myanmar ngamkhaida leiba leibak anigi khonja singna kilometer 13 fawa saktak che yaudana changthok changsin tawbada athingba pidaba yimlo nariba leibak anina afaba mari thamna ba haiduna ing sok lising ani taranipal da ek is policy gi manung chana khudek pinakiba free movement regime FMR makhata na tokpayana leire haina media source amana haidi athuba matamda central government na FMR asi toklaga Indo Myanmar ngamkhai pumba chahi mari makhagi manungda fencing khabagi thabak chatharagani haidi Leibak anisigi miyamna changthong changsin tawbada visagi tangai fadaba leiragani lone yadaba khulai paiba singna Myanmar degi laklaga India ngamkhai da landaba mitop miyancha sing changsilaga lamdam sida khunda sinba drugs amadi aron bakarba tawna chingba thingba sungam lagani hairi ningsing bayabadi Manipur gi CM Birena haukiba ingsok lisingani kulumdoida central government da FMR asi topina ba haijakiba lekibani Tha asigi haukiba tang amagi numidang da thokiba lilongi amna laibak thiba thodokta soktuna ras medicita laikana duna leiramba miyoi amasu lekidre masi tharaga thodok adu da lekidaba miyoi manga sukre laikana bangam dana lekidraba miyoi adudi lilong dolai thabidagi Maulana Abdul Razak Meremayum chahi kuntraga taret apokpa lekidraba Muhammad Jalaluddin Alais Yamani Hari Mahaki kidney amadi tongan mafam kharada nongmai maru kharan panduna aruba fibum da ras medicity da laikana duna laikibani adubu ka hena sokiba maramna ngasi ayupung mangaga minute kontra rom tabada laikana bangamdana laikidabani mahak hojik anjuman gi active member oina thaupubuta natana magic van thauduna imung puriba miweni laibak thiba thaudok adu mahakna passenger service lower ba matung yumda hanjilakpa ki lambida thokibani hai Congress Luchingbi Priyanka Gandhi na mahaki account da thadorokpa warol amada Manipur da chahi hobanumita lilong da miyoi mari hatkre asok apan kaya nanghankre district kaya da curfew thamli thani pan chupna Manipur miyam na mang takpagi chaitheng khangli basi karamba matamda loigani haina hanglakli Manipur gi all political party Delhi da laktuna Bharat ki Prime Minister unab honarakpa ngasi fawa matam amata pibiji haina su phongdoki Bharat ki Prime Minister su nongmata Manipur da chatpa leitri Parliament mifam da su Manipur gi matangda warol natraga pakhumpi khiba leitri haina su phongdoki athubu matamda sarkarna akanba khongthang lokhatuna amaga gi marakta thazaba puraknaba hotnagadabani haina mahaki X account da phongdokre Security Force na Imphal East, Imphal West amadi Kangpokpi District ta thiba humbada bunker ama thugai ki bagaloinena irang thokpa yaba mafam kaya su laksinduna thambangam ki hairi hauki batang ama January da Lilong Chingjau Thobal District ta masak khangdaba khutlai paiba singna nongmaina kaptuna miyoi mari hat ki bagaloinena miyoi 10 asok apan nanghankre hariba thodok adu karamna thokiba amadi marar leiba sing cherak pinaba special investigation team ama semkre
Haukiba January Anida, Tengnopal District ki Moreda, Masak Khangdaba Kutai Paiba Singna, Combined Security Personnel Singda, Bom Amadi Nomai Kaptana, Kut Tabagi Taudokta, Security Personnel Taruk Asok Panang Krehari. Makhataba Laying Chatanaba, Infalda Pura Krehari. National Highway Contraga Direct Amadi National Highway Anida, Lamdam Asigi Tangai Fadaba, Noma the Chang the Bayatraba Lampu Bagari, Janiga Mapan Amadi, Chamaga Kunmanga, Hari Balambi Asida, upon Bayaudina Pusilaki. Makata na poche Pusilak na Bakudong Tininga Obama Kaya dasu, Security Force na Akan Bachection Tarang Lakatke. Manipur ki district pum na magta pam dapat hawdok thok na bagi damak puna checkpoint chamaga nifu matoida achet awok sing check tawada Chingnaba ching amasung tamda puna mioi chaniga kun mga fagatuna wahang pahong chathaki hari. Miyam na semjin sazen ba video amadi aran ba pawda thaza biganu loinana laki ba kuchukulai singsu atuba matamda manang na police station natraga lenga ki security gi mioi singda sinabi hainasu Manipur Police Control Room na thadorok pa cherol amada hari. Headquarters IGAR South na Thadorok Cherol Amada, Chandel District ki Unopat Village ta Pangthokiba Cultural Program amasung Ukrul District ki Saikar Village ta January 3 dagi mga fawba numit humni chupna chathagadoriba Sanaulong Seminar asigidamak Assam Rifles na mai pak na pangthokna ba mateng pangkre hali. Chandel District ki Beru Village ta friendly volleyball match ama Khunja Singha sanaduna sana khona bana piri bakana basing amadi Khunja Singda sana bagi inot hapangam ki hari. Assam Rifles na lamdam sigi yafana bala khatliba khongthang sing asida miyam na sumating pangbiba amadi thagat pa phongdoke. Lilong na thokiba yamna laibak thiba thodok adu akan ba condemn tori amadi tamthiraba thodok adu makhata na tholaktaba oirasanu haina news networking body ama oiriba ipak group of news na thadorokpa cherol amana phongdorokli. Loop asigi founder president Saidur Maibamna khudyak piba cherol asina hai Lilongi issue asiga mari lenena social media da Kanglup ki irang sagat pamanba amadi Kanglup amana amagi thamoi sokada ba wafam sing post tobiganu Lebaki luraba tanja asida lamdam sigi yelhomi maselgi marakta atopa issue amamuk sagat pagi thaurang tobiganu madugi mahut thaudok asida chenariba mioi sing faduna logi oiba matik chaba dandi fanganbada aikhoi khudimak lawfom thokpa thaudang lawminasi kaidongnungda lapthoknaba yaroidaba maitai amadi pangalgi marakta singsep thajenduna tina hanba honarakpa khudimak maithiba piminasi loinana Laibak thiba thaudok asida chenariba mioi khudimuk faduna logi oiba matik chaba dandi pibiu amadi makhata na thoktanaba lengak asina akanba thaurang paikhatpiu haiba wafamsi ipak group ki cherol asina makhata rakle Kumja 2024 gi hauba ahan ba numi new year haitare numit asida lilongda thokhiba tamthiyaba thodu adu condemn tawe yamna nungaite adubo issue aduga mari lenana social media da maroi Facebook amadi WhatsApp ta kana kumui kharana community amana amabu hunthaba amadi thamoi sokata ofam kaya phongdokpa thengne masi yamna lebak thibani asigumba issue sagatna bo khotna bagi mahukta aiba lilongi thodok asida chendari ba miyosing phaduna matik chaba dandi pinana bo khotna ba dai khudimak manipuri amo support tawminasi kaidonung da sutana thana bi yaroi da ba maitei amadi pangan gi marakta leinari ba I hi mai yesi panango mai khara singchep thajinana bo khot nagli ba sidagi khudimak ngakthok minasi loinana aide issue asi gum mai lenana panango ba praja sexual bi amatana communal gi oiba issue atopa issue ama sagatna bo khot nabigenu laibak ki lura ba tanja asida amuka atopa issue ama daiba tawna bo khot na phaibji yamna leibak thibani makhata na simba si thoktana bo khot na minasi haina lamdam sigi miyam maroi ni gel homi singta exciting appeal tawjeri Lilong Jingjau da thokiba laibak thiraba thodok adugi matangda Social Economic and Development Organization SEDO yaripok kaithelgi sanglenda nongpok sayang apunba loop NSAL yaripokna thodang loduna yaripok maikaida leiriba club singi oiba mifam ama pangthokre NSAL gi advisor Nomaitem Subhasandra Secretary Longjam Design Executive Member Milam S Bobichan Longjam amadi yaripokta leiriba club singi mihut sing yauna pangthokiba mifam aduda Nongpok sayang apun beluk ki President Anand Laisram na phongdokhibada tang amada Lilong Jingjau da
थौदोक अदुगी matangda kanagumba singna communal oiba wafom sing social media singda sandokpiganu loina na kanagumba singna social media communal oiba wafom sing thagalakpa thengnarabadi club singna akanba miteng changani amadi थौदोक असigi matangda government na athubada achum aran thidokpiu haijari amadi hojik leriba manipur gi tangdu laitadaba फिबम असिदा मियामना पुनिंग फातना लेबिदुना शांति पोरकपदा मियाम पुमनमकना मतेंग पांगबियु हाइबा वाफमसु फोंदोखि अखोइना मियामदा थमजनिंगबदी हौजी मणिपुर की लेबिबा दंग तादबा फिबम असिदा अदुगा गरांग थोलैबा थौदोक असिगी मखाताना थोनिंगदबा थौदोक अखोइ पामदे अदुना कनागुम्बा फुरुप अमना समसमना हाइरबदा अखोइगी मैथै पांगलसिंग अदगी अतोपा जातसिंग अमदि मैथै फुरुपसिंगना सोशल मीडिया दा अरानबा पाउ सदोपीगनु अमदि लोइना करिगुम्बा हारिबा थोइबा थौदोकसिगी मतांगदा खंगदबा लेरगसु मनांगनबा पुलिस स्टेशन दा नत्रगना क्लब सिंगदा हाना पाउ लोबियु अदुगा असुमरान अदु थिदोपियु लोइना हानदगी नुसी चानना लैबा दुमाइना अदुमक लेबिनसी अदुगा मखा तारकपदा को यारिपोक्ता लैबा क्लब मयाम सिंग असिना मसा मसागी जुरिसडिक्शन दा अमदि मनांगनबा एरिया सिंगदा असोयगाम थोक्तनबा अमदि रूमर सिंग संदोकपा अदु थिदोपिरगा अकोई फजना कईगुमता थोक्तनबगीदमक्ता अकोई चेक्सिन थौरां लौमिनसी हाइबा मयाम असे कोई मीडिया की थ्रू दा कोई मियामदा थमजगे कांगलुप की इरांगना मरम ओइरगा वखल नुंगाइतना लेरिबा मौसिंगबु पुनिंग खरता ओइरबसु नुंगाइनबा हाइदुना फ्री लॉटरी अमा लमदिंग एजुकेटेड वेलफेयर एसोसिएशन लिवा लमदिंग थौबाल डिस्ट्रिक्ट ना क्लब असिगी संगलेंदा पांगथोखरे हाइना लुप असिने थादोरकपा चेरोल अमना फोंदोरकली चेरोल असिना हाई क्लब असिना कोनबा जगादा लैबा मौ चनिरोमना फ्री लॉटरी असिदा सरुक याकी लॉटरी यावबल मौ खुदिमकना प्राइस अममम फंखी प्राइस ओइना प्लास्टिक कप चामगा निफु अचथाव हाफ लीटर निफुगा निपान एलईडी बल्ब तरा अमदी लुपा चनीगी प्राइस अहुमसु यावखी लोइनना लॉटरी यावबा लाकपा मौ खुदिमकना प्लास्टिक की अहांगबा बोतल अनि पुरक्तुना लिवागी प्लास्टिक बैंक ता हापचिनबगी थबकसु पांगथोखी लॉटरी दा सरुक याखिबा मौसिंगना लिवाबु ngamkhai leitana thagat piramki hainasu cherol asina makha tarakli Lilong the Tokiba Yamna Laibak Tiba Todo Adubu, Lamdam Siki Tongan ba CSO Singna, Akanba Moongda Kandem Tongarak Paleptri. United Meitei Pangal Committee, UMPC, Singa Ideal Club, Yaripok Singa, Irong Chesawa Development Forum, All Manipur Muslim Girls Student Union, AMMGSU, Foden Youth Club, MSDO, Sangayung Fom, ASYDO, Sangayung Fom, ISDO Sangayung Fom Amadi, Pangal Students Organization PSO na Tongan ba Kutiak Piduna Thadorak Cherol Singda, Lilongi Thodok Adubu Akanbada Kandem Torakli. Yamna Laibak Tiba, Tokaningdaba Thodok Adu Makhatana, Lamdam Asida, Tokandaba Oidashanu, Thodok Asida Chenariba Mi Kudimak Fadona, Logi Obamatic Chaba than DPBU, Isu Asida Nushichanana, Leminarakliba, Furup Maselgi Maragta, Yingtinaba, Yaba Makal Amatagi, Tonga Sandok Piganu, Luinana, Thodok Asigi Matang the same Kiba, JSC against the mass killing and brutal act at Lilong Chingzona, Loropa Warib Singda, support Togani Haiba Wafomsu, Tongan Bacherol Sing Asida, Fongdorakli. Ngarang Lilong Chingzao the Tokiba, Nongmai Kapagi Todok Amada, Mio Marigi Punsi Long Kibada Tara Marina, Asok Apan Nang Kiba Todok Adu, Maite Tribe Union na Akanbada, Condemn Torakli. Union Asigi Secretary Administration Mutum Churamani Maite na Thadorak Cherol Amana Hai, Tha Nipan Helaba, Missy Mina Amadi, Awa Anana Pik Talaba Matam Asida, Asigumba Todo Amat Tolapa Habesi Yamna Laibak Tibani, Pam Daba Missy Minagi Todok Asi, Tasing na Kanglup Anigi Marak Topa Todok Amanate, Lanjao Ama Loidringai, Atopa Ama Muktokan Gumsi, Todok Adu Tokraba Matungda, Kanagumba Mio Karana, social media platform da, Kanglup Anigi Marak Topa Oina, Lonaramba Yaurabasu, Maite Amadi, Maite Pangal Singi, CSO Singna, Honabadagi, Pam Daba Todok Amata Toki de, Masigidamak, Union Asina, Miyamu Tagali Hari. Matungda, Asigumba Pam Daba Todok Amata, Tokan Biganu Haina, Cherol Asina Makatari.
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ India amadi Myanmar gi afoba mari thamnaba haiduna ing sok listing ani taranipal da Act East policy gi manung chana khudek pina kiba free movement regime makhata na tokpa yana leire haina media source amana hairi Lilongi laibak thiba thaudokta soktuna Rajmedi city da laikana duna leiramba miyoi amasu lekhidre masi tharaga thaudok adu da lekhidaba miyoi manga sukre Congress leader Priyanka Gandhi na Manipur gi Lilongda chahi hoba numita miyoi mari hatkre tha nipan chupna Manipur miyamna awa ana chaitheng khang basi karama matamda loigani haina hanglakli Ngasigi wenadi Mami TV gi pungja ani gi pau matang asida loizari makata ba pau gi damak miteng ta dun lebiu mayambu amuk hana khurumzari